ꯊꯦꯡꯒꯨꯁꯨ ꯂꯩꯅꯤ ꯃꯥ ꯁꯤ ꯒ꯭ꯔꯤꯜꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯔ ꯃꯍꯥꯗꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗ ꯀꯣꯏꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯀꯣꯏꯕ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯔꯗꯤ ꯑꯗꯨꯝ ꯑꯩ ꯂꯧꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯦ ꯃꯔꯝꯗꯤ ꯃꯐꯝ ꯃꯐꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯅ ꯇꯣꯉꯥꯜꯂꯤꯗꯅꯀꯣ ꯑꯗꯨ ꯁꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯞꯄꯛꯀꯦꯕꯀꯣ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯊꯣꯛꯂꯛꯑꯕꯅꯦꯕ ꯑꯗꯣ ꯅꯣꯡꯁꯨ ꯐꯔꯦ ꯑꯗꯣ ꯑꯩꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯊꯣꯛꯇꯣꯏꯅꯦꯕ ꯄꯨꯡ 9ꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯔꯁꯦꯅ ꯀꯣꯏꯔꯨꯕꯅꯦꯕ ꯀꯣꯏꯕ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯋꯥꯎ ꯁꯤ ꯄꯥꯛꯅꯤꯉꯥꯏ ꯃꯍꯥꯗꯦꯕ ꯑꯆꯧꯕꯁꯤ ꯌꯦꯡꯉꯨꯅꯦ ꯑꯣ ꯁꯤꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯑꯝꯇ ꯌꯦꯡꯒꯦ ꯍꯥ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯈꯨꯐꯖ ꯑꯃ ꯏꯁꯤꯡ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯔꯥꯎꯟꯁꯤꯃ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯛꯑꯣ ꯊꯦꯡꯒꯨꯁꯨ ꯂꯩꯅꯤ ꯃꯥ ꯁꯤ ꯒ꯭ꯔꯤꯜꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯒꯩ ꯉꯥꯁꯦ ꯃꯤꯅ ꯈꯥ ꯆꯥꯕ꯭ꯔꯣ ꯑꯦꯔꯥꯔꯣꯁꯨ ꯆꯥꯏꯌꯦ ꯃꯥ ꯊꯦꯡꯒꯨꯁꯨ ꯂꯩꯌꯦ ꯑꯗꯨ ꯅꯠꯇꯦꯅꯦ ꯄꯤꯁꯥꯔꯤꯁꯦ ꯃꯣꯏ ꯀꯩꯅꯣ ꯂꯥꯏꯒꯤꯗ ꯊꯝꯃꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯂꯣꯡꯉꯦꯕ ꯑꯁꯤ ꯄꯨꯔꯥ ꯁꯤꯂꯣꯡꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯕꯣ ꯑꯁꯤ ꯑꯉꯥꯡꯕꯤ ꯉꯥꯁꯦ ꯀꯩꯅꯣ ꯖꯄꯥꯅꯤ ꯍꯥꯏꯗꯨꯔꯣ ꯑꯁ ꯑꯩ ꯐꯥꯅꯤꯡꯗꯦꯕꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯁꯨ ꯁꯨꯃꯥꯏꯅ ꯌꯣꯛꯅꯤꯡꯉꯤꯕꯣ ꯁꯤ ꯃꯤꯡꯐꯧ ꯆꯪꯕ ꯌꯥꯗ꯭ꯔꯥ ꯂꯪꯊꯔ ꯆꯥꯏꯅꯦꯕ ꯍꯣꯏ ꯃꯥ ꯈꯨꯐꯖꯁꯤꯗꯤ ꯃꯥꯏ ꯕꯥꯎꯟꯗꯔꯤ ꯃꯅꯨꯡꯁꯤꯒ ꯈ꯭ꯋꯥꯏ ꯑꯆꯧꯕ ꯂꯩ ꯍꯔ ꯍꯔ ꯃꯍꯥꯗꯦꯕ ꯃꯌꯥꯝ ꯌꯦꯡꯉꯣ ꯈꯨꯐꯖ ꯑꯃ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯅꯔꯤꯁꯤꯒ ꯀꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯥꯛꯇꯣꯏꯅꯤ ꯕꯤꯁꯥꯜꯗꯁꯨ ꯆꯪꯉꯦ ꯑꯗꯨꯒ ꯄꯣꯠꯇꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯊꯤꯅ ꯐꯖꯩꯌꯦ ꯆꯥꯍꯧꯔꯦ ꯊꯤꯅ ꯐꯖꯩ ꯃꯥꯗꯤ ꯑꯩꯈꯣꯏ ꯐꯝꯃ ꯂꯩꯍꯧꯔꯦ ꯍꯥ ꯁꯤ ꯕ꯭ꯌꯨꯇꯤ ꯀꯦꯟꯗꯤꯗꯦꯠꯅꯦ ꯁꯨꯕꯥꯁ ꯅꯠꯇ꯭ꯔꯣ ꯁꯨꯕꯥꯁ ꯁꯒꯣꯜ ꯊꯧꯔꯝꯕ꯭ꯔꯣ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯁꯨꯕꯥꯁ चंद्र बोस सगोन थौरम्मे हाइना ओ भाई मारो मुझे मारो मारो मुझे मारो मारो नहीं ये मजाक हो रहा है एक सेकंड मैम जेंगो सुभाष चंद्र बोस ऐसे अनपढ़ गवार ने बको पागल औरत तुझे अक्ल है तू क्या बोल रही है सुभाष चंद्र बोस ना सगोन थौबसे आई उहौद्रे अदुना हंगबने मैम खैसे हुजे हले चटपा मतमदना tuk चलेबको अदो हलकपसिगा नखोय दुम कोइरगा पुबिरगे हाइना कोइरगा खोम कोइरा कोइरा दुम लाए यम नुंगारे दो खै हुजि जुम चला चाक थोंदोइमेको खरसु थेंगे 8:30 मुक तारेबको अदुना आई वीडियो से यम लौरा रोइगे मचे मचे खतंग लौरकेबको हुजि जुम जौदोरे खै The next day. अदो मैम खोइसे हौजि चटपगी थोकलाबने को खोइ लोइसन लोइना थोकले अदुगा पोकोसे साथिना नुंसी मामरोसु जाम खंगेबको अदो मासे खोइ थिनबा थोकलै पनेबको खोइसे थोकले अदुगा अखोइना हौजि चतोइसिना बस तोइना चलनेबको खोइ ट्रेन द चत्रे मरमदि ट्रेन दो खोइगी युम यौबदा थेंगना यौइ हाइबगिना को खोइना बस द खरा ngana चखरागे ना थरा बस से बस खोइसे बस ओइ लानी हौजि चटपसे बस ओइ चतोइनेबको तो खोइसिदगी धर्मनगर दगी आसिंगो स्टान चलनी आसिंगो चैमो मथंग मथंग चतोइनेबको मथंग थोइना खंद्रि आया अखोइ गाड़ी नत्रो सी एक्चुअली बस दिगनेबको तोंदोसे खोइ बाय बाय धर्मनगर बाय बाय अदुगा
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯊꯧꯒꯠꯂꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯃꯐꯝ ꯑꯃ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤꯀꯣ ꯙꯔꯃꯅꯒꯔꯁꯦ ꯊꯤꯅ ꯐꯖꯩ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕꯕꯨꯗꯤ ꯂꯣꯏꯅ ꯀꯣꯏꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯕꯒꯤ ꯃꯔꯝ ꯑꯣꯏꯅꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯆꯠꯀꯅꯤꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯔꯝꯗꯤ ꯃꯇꯝꯁꯦ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯀꯣꯏꯕꯁꯨ ꯌꯥꯝ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯀꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗꯣ ꯁꯥꯊꯤꯅ ꯐꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯀꯣꯏꯕꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯪꯕ ꯃꯇꯝꯗ ꯀꯣꯏꯕ ꯆꯠꯄꯤꯌꯨ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯅꯧ ꯃꯐꯝꯁꯨ ꯎꯕ ꯐꯪꯕꯁꯦ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒꯀꯣ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯅ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯕꯣꯔꯗꯔꯁꯦ ꯌꯧꯗ꯭ꯔꯕꯅꯦꯕꯀꯣ ꯕꯣꯔꯗꯔꯁꯦ ꯌꯧꯔꯝꯗꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯛ ꯃꯌꯥꯝꯁꯦ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯀꯩꯅꯣꯗꯤ ꯇ꯭ꯔꯛꯁꯦ ꯃꯌꯥꯝꯁꯦ ꯃꯣꯏ ꯆꯦꯛ ꯇꯧꯏ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤꯗꯤ ꯂꯥꯏꯐꯀꯤ ꯑꯍꯥꯟꯕ ꯆꯠꯆꯕꯅꯤꯅ ꯑꯩꯁꯦ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯍꯥꯏꯕꯅꯦꯕ ꯑꯁꯤꯁꯤꯒ ꯆꯦꯛ ꯇꯧꯋꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯀꯥꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯕꯁꯁꯦ ꯂꯦꯞꯄꯒ ꯆꯦꯛ ꯇꯧꯅꯣꯏꯅ ꯀꯨꯝꯊꯈꯤꯕꯅꯦꯕ ꯑꯗꯣ ꯆꯦꯛ ꯇꯧꯕꯩ ꯇꯥꯏꯃꯤꯡꯗꯨꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕ ꯉꯝꯍꯧꯗ꯭रे ꯃꯔꯝꯗꯤꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯗꯩ ꯑꯩꯁꯦ ꯀꯤꯅ ꯂꯧꯍꯧꯗꯕꯅꯦꯕꯀꯣ ꯀꯩꯅꯣꯗꯤ ꯑꯍꯥꯟꯕ ꯆꯠꯆꯕꯅꯤꯅ ꯁꯨꯃꯥꯏꯅ ꯆꯦꯛ ꯇꯧꯕꯁꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯃꯟꯗꯤꯔ ꯑꯃꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯟꯗꯤꯔ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯒꯩꯁꯤꯒ ꯇ꯭ꯔꯛ ꯃꯌꯥꯝ ꯄꯔꯦꯡꯁꯦ ꯂꯦꯡꯕ ꯍꯧꯔꯝꯃꯦ मरमदी मोइसे चेक तौरगा थादोइने हायेबको अदो सुमाइना जामसु फजै ट्रक सिंसे साइड साइड दा लोइना सुमाइ प्रेइंग सान लेबमबसे अदो यंगु मयाम अखोइना हलप मतंदा लबसु बसा मानो बसु फजना फजना ट्राक फावे बसु हेक बंगमदे गाड़ी दगे सुमाइना चचना मयाम फजबदा हम खंगेबको अखोइ हौजिकसे चिंग लंबी लोरगना टाउन कुमधरिएबा चिंग लंबी हाबदि अखोइ ngasai कुमधरक लंबी तो सुम चिंग लंबी ओइना तौइबको थेकना कोना हादि चिंगलक तौइना कुमधरए अदुना हौजे टाउन चंगा टाउन से तम तमना गाड़ी थौरिमको अदुगा बस मथक्दै सुमाइना वीडियो कापथबसे साथिना नुंगायबा सिगे लेरे सब्जी का लेबा मयाम से फजना मथक्दै उरकपो पोटनिको जेंगथबा पोटनि साथि नुंगाय अदुना मयाम अइनाको सिगे वीडियो से मते खक लौबनेबको मथक्दै कुइसु कुइरे सुमाइना बस गुम्बा तोंगदबा केंटार गुम्बा तोंगदबसे कुइरेबको मतम कुइना मतुंगा तोंगबने याम नुंगाय तोंगबसिसु अदुगा ओनिंगबसु क्या फाउदेबको बस से कुमदर कोई अमुक बस से कुमदर के वा ngasi जर्नी से याम वाइए हगल हंदा गाड़ी तोंगबदा इस ट्रेन तोंगबना नुंगाय बे हेलिबो ada una kai bau kai ne khal gari fa dore se ge sumo daro ki kentaro sumo rai su khang de bo koi samne da phang ge na mama da phang ge ki le asito boi ja na na oi guna ne bhumi kore ta lagi lega janala daro dile lo butterfly lakha tharo se aina khal cha toina abini kumdara baba aina khal lagi amo khoi lalai gari lala de mo khoi jum gari to nga sa toini ba ani pur aina khal khambane ba ina ai mahi mam se paper bora mam se अखोइसे हौजी गाड़ी तोंगे पुंग अमामुक फम्मै मतुंगदको गाड़ी से थागलेबको सुमाइना गाड़ी तोंबसे एगी लाइफ की अहान बनी मरमदीको गाड़ी मतेक तोंगगा लाइनेबा ngasiगी jumda halakpagi journey से हंदगी journey से कावबसु ngमो यामना सिनासु नुंगायबको अखोइ हौजी आइना खालजौदो अखोइ यानीपुर कुमधरेबको खुनारकता अखोइ गाड़ी लाइबदो कुमथना ngasi mong तौबो अंका मोटोबो गाड़ी में तोंगनी गाड़ी में क्यारंग खनि सिल्ले सतोइसे यो ये खोंग नमुलायबको ngasi ngerangi safarna titina phama ngasi na phuna ba mong tawre ngasi sina thongam di phange siga sige mu gari tong ro ne khoi aina khalgi lao otom lai aduga mayam ko khoi se hoje anipur do ina kumme maram di khoi na aina khagi dongba gari dok mi phunarak pade khoi je kumdaraga hoje amu anipur da kumdaraga sigi thongma cha ma leram mi ko thongma cha sigi mathak siga gari se yam ina ngai re gari se amata laktre maram di auto lak padu so moi aina khalda chatloi haina ko siga da amu khoi pungkhai amu hena lepe ba ko ngasigi lakpagi khulak se yam thina mung cha dre ba ko and last di khoi bus siga oina tonga la e bus se direct khoi gi da
ꯂꯥꯗ ꯀꯨꯝꯕ ꯕꯁ ꯑꯣꯏꯔꯝꯃꯦꯕꯀꯣ ꯂꯥ ꯌꯧꯕ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯂꯂꯥꯁꯦ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ